ꯂꯣꯏꯁꯤꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯤ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯀꯌꯥ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯄꯦꯟꯅꯗ꯭ꯔꯦ amadi NPP Manipur की फैक्ट फाइंडिंग कमिटी के चेयरमैन MLA खुराइजम लोकेना शिलोंग की रेड लैंड लाइबा मणिपुर भवन राजबारी की फिल्म यंगसिनख्रे खुरुमजरे ISTV पाउ मिरेंग ताबरी पुनमपु तराम नोकचुरे हाउस फॉब की मरुबा पाउसिंग मियाम द पिजरे मणिपुर ना इंडिया दा तिनखिबा 15 अक्टोबर सिबो ब्लैक डे हाइना तोंगान बा लो ना थिंख्रबा लुफ सिंगना कौखिबा जनरल स्ट्राइक ना महौसागुम दुकान सिंग थोंग हांगना खिद्रे लंबी सोरकता पैसेंजर गाड़ी सिंग सेना खिद्रे अमदी लंबीदा मी थोलकपगी चांग यामना हंथख्रे जनरल स्ट्राइक की मनुंगदा तंगाई फदबा थबक नतना महौसागुम पांगथोकनबा थबक सिंगदी पांगथोकपा उखिद्रे ख्वाइरंबल कैथेल यावना तोंगान बा कैथेल सिंग हांगना खिदे तोंगान बा मफमदगी पैसेंजर पुरगा लाकपा गाड़ी सिंग अमसुंग लानाई गाड़ी सिंग महौसागुम चेनबा उखिद्रे महौसागी थबक थरोमदा अहोंगबा उखि अमरोमदा जनरल स्ट्राइक असिदा पामदबा थौदोक थोक्तनबा सेक्युरिटी ना अकनबा सेक्शन थौरांग लौखटली जनरल स्ट्राइक बिष्णुपुर डिस्ट्रिक्ट चथरीबा नसिना मरम ओइरागा डिस्ट्रिक्ट असिगा फाउदुन चटलिबा टिडिम लंबीदा लानाई गाड़ी खरा नतना पैसेंजर पुबा गाड़ी अमता चेनखिद्रे डिस्ट्रिक्ट असिगी मरोइबा मफम सिंग अमदे अचौबा कैथेल सिंग बिष्णुपुर नंबोल अमदे ओइनाम कैथेल सिंग थोंग हांगनखिद्रे कैथेल अमता कानखिदे पामदबा थौदोक थोक्तनबा सेंट्रल अमदे स्टेट पुलिस सिंगना अकनबा मओंगदा ngak senbagi thabak chathari डेंगी की केस कया हेंगलकलबसु मरी लेनबा डिपार्टमेंट लौखटफम थोकपा थबकसिंग लौखटतबदगी मियोय कया पेनड्रे इम्फाल वेस्ट की मनुंग लैबा मफम कया डेंगीना सोखलबसु डेंगी हेंगलकलिबा केस कया लाक्सिननबा मरी लेनबा डिपार्टमेंट थोइदोकना होनबा उद्री डेंगी नाब इमुंग खरदा चंगलगा डेंगी संदोकलिबा कांग लेरे हारगा हिदा खरा काफथोकननबा पिरमलगा चटखिबा नतना हाउजिक फावबदी मपुंग फाना लाक्सिननबा थबक पाइखटबा उद्रे टेलीविजन द पाउसेदा खरा पीबनसिना पाउजेल खरा पौता खरा पीबा असिनतना हेंगलकलिबा डेंगी की केस असि लाक्सिननबा ngamgadoriba natraga कांगी लेना संदोरकपदा मरी लेनबा डिपार्टमेंट ना तौगदोरिबा थबक असि करिनो हंगलाकली सही असिगी जनवरी थादगी अक्टोबर 13 फावबदा रिपोर्टर स्टेट असिदा डेंगी केस लिसिंग अनिगा चहुम मरिफुमंगा यौख्रे लाइना असिना मियोय अमा लैखिद्रे अक्टोबर 12 अमसुंग 13 दा सैंपल मरिफु 13 टेस्ट तौबदा डेंगी निफुगनि थोय थेंगनखि डिस्ट्रिक्ट की ओइना यंगबदा इम्फाल वेस्ट ना लाइना असिगी ख्वाइदगी मसिंग यामबा केस ओइरे हाउजिक फावबदा डिस्ट्रिक्ट असिगी अपुनबा केस लिस्टिंग अमगा चाट्रेट का तरागमाथोय यौरे अनिसुबदा इम्फाल ईस्ट ना केस चहुमगो हुंफुतरा मापने जिरीबाम डिस्ट्रिक्ट की ओइना डेंगी केस अमत लैट्री हाइरी अमरोमदा नोने डिस्ट्रिक्ट असु कांगी लेना डेंगी दगी ngakthoknanaba मैखु कापथोखरे डिस्ट्रिक्ट असिदसु डेंगी पॉजिटिव ओइबा मियोय कया यावरकपदगी ngarang numidang नोने डिस्ट्रिक्ट हेडक्वार्टर गी लोंगमाई पार्ट 4 दा मैखु कापथोखे मैखु कापथोकपगी थबगदु नोने डिस्ट्रिक्ट हेडक्वार्टर लैबा मरिफु तरुक सुबा बटालियन CRPF की ए कंपनीना पीसलैंड यूथ क्लब नोनेगा खुसमनदुना चथखिबनी NPP मणिपुर की फैक्ट फाइंडिंग कमिटी के चेयरमैन MLA खुराइजम लोकेना शिलोंग की रेड लैंड लाइबा मणिपुर भवन राजबारी की फिल्म यंगसिनख्रे मणिपुर की पुवारीगा सागोनरिबा चाही मरिफु हेलाबा मणिपुर ना इंडिया दा तिनखिबगे मणिपुर की निंगथौगा खुरेक पिनखिबा मफम ओइबा शिलोंग की मणिपुर भवन राजबारी मणिपुर लेंगा की रिकंस्ट्रक्शन रेस्टोरेशन की प्रोजेक्ट अमगी मखादा थबक पाइखलखिबा अदुदा सिदोखिबा अदुगा मरी लेनना NPP मणिपुर की सेमखिबा मियुई मंगाना साबा फैक्ट फाइंडिंग कमिटी की चेयरमैन MLA खुराइजम लोकेना सिदोखरबा मणिपुर भवन राजबारी की ओइबा फिबम हकथेंगना यंगसिनखिबगा लोइनना महाकना थागलकपा सोशल मीडिया पोस्ट अमदा मणिपुर राजबारी बिल्डिंग असि लमदम असigi इनाक खुलबा कल्चर हिस्ट्री अमसुंग लेगेसी की खुदम अमने मसिबु सिदोखिबा असि हकचिना लवे नेशनल पीपल्स पार्टी NPP मणिपुर स्टेट यूनिट ना सेमखिबा फैक्ट फाइंडिंग कमिटी की चेयरमैन ओइना ओरिबा अमसुंग मथौ ताबा इन्फॉर्मेशन खोमजिनबगी डाइटा लौगनी कमिटीना यंगसिलिबा असigi मतुंग मपुंग फाब रिपोर्ट मरी लेनबा ऑथोरिटी दा नुमित 15 की मनुंगदा पिखलगनी हेरिटेज हाइबा से स्ट्रक्चर अदु खकनते अखोगी आइडेंटिटी की थवाई ओरिबनी मियाम की साउथुक चफमनी टुंगी मिरोल दा लिरमगदबा वारी अमनी हाइदुना फोंदोरकली ममांगी लेंगाकना जल जीवन मिशन ना युमथोंग चादा मरिफु
Humputra Mapan Dasmik Taruk Taknanaba Ising Pikre Harba Suchi the Kakta Pirabra Kangdoknanaba MP Dr. Angomcha Bimol Akoijamna High Court PIL Thakre Court na Hafta Marigi Manungda Pakum Piraknanaba Mari Lainaba Council da Matam Pikre MP Dr. Angomcha Bimol Akoijamna Jal Jiban Mission gi Mari Lainaba official na Manipur da Chada Humputra Mapan Dasmik Taruk Taknanaba Ising Pikre Harbasu Miyamna de Apava Taknanaba Ising Fangde Haibagi Lakliba Wakat Matung Inna Manipur da Mapung Fana Thabakta onthoknanaba miyeng sangbiu haina mahaki PIL aduda wakatke Senapati Ukhrul Chorachandpur Chandel Tamenglong na chingba district ki report ka ground oribaga sanadabata natana lana sel seasonare haibagi wakat lakle wakalagli bawafuma se micham miyam gi fangpham thokpa hakmatpani maramaduna court na miyam da achumba wild fanghanbiu loinana akhanaba team semduna thigat hanbiu haiba wafam yauri case asigi Mathangi hearing November Thagi Tang Taragani Panda Lefkre Hairi. Manipur ki Puari ka Sagonari ba Manipur ki Poni Sagol Singh Asidi Machinjak Safam Ningthina Lerek Taba Musung Senabi ba Mima Singh Walakpadagi Khwarambal Kaithel Yauna Tongan ba Imphal Manungi Kolas Mathakta Ahing Gyarek pa Amasung Lambi gi Matai da Miyamna Hundorokpa Fatahudi Kaya sa Sinduna Manipur ki Mingchat Purakna ba Sagol Singh na Punsi Leli. Imphal Manungi Mafam Krada Lerak Kulakta Changduna Machinjak Thibata Phubiba Nauri Kapiba Nungna Thomduna Kihan Kanganbata Natana Amorakai Fatta Haudi Marakta Sangsinduna Machinjak Sasin Bana Manipurgi Sagol Kari Fibam the Lakani Tambangam Drehaina Sagolbu Nuksijaba Singna Fongdok Narakle Pumnambasiki Matakta Nongwada Miyoi Kayana Gari Thoduna Chanariba Lambi Sorokta Sagol Kaya Left Sinduna Laivada Kudong Thiba Thoknanabagi Maram Oire Maramaduna Manipurgi Puari ka Sagonariba Sagola se Mangkidanaba Sagolbu Nuksijaba Sing Amasong Miyamna Thodang Lominabagi Matam Oire Hana Fongdorakle Manipur ki international level local mena tairi mai mafamje matik sana sarkar preserve toraga thambiragadi mafam leitabnina mai sangpham leitre lambi sorok main road maya da sida leirisini rims ki gate leirisini sagomajini mi masa khangjadabani accident hoye mari sanga mana deva gari na maning chaluro je tawra adi mi si jam jaw association thing mafam ja mafam da government Hire a from a period for the Thamanling. From the NIT in a Loxen with the gate, Changham to later, and the Mohen, water body with the gate. So, besides, main road to going later, Sangon plastic chakla of never. See, main road, may I say the Sangon plastic jar. My association, Kangon Marilena, was in the go, and the performs out from the Taman, and Hijab to Tamaling. Miyoi ama Bisnupur Police ki Commando Kangbu amana faki bagi mayok tanga seyuk chaurak na pungkhaya marom Moirang Thamna Pokpida Lambi Thinglure Thaudok Thokpam dagi Fangba Pauda Moirang Police Station ki Manung Chanalaiba Ngangkhlawai Gram Panchayat ki Thamna Pokpik Ward number 4 Advanced Intermediate Public School gi Lerak Changdaga Laiba Moirang Them Lainga ki Machanupa Moirang Them Chinglemba Elias Kalu Chahi Kunginipa Lom Siruraba Miyoi ama ngaseyuk chaurakna pungmanga khara helakpa dwaida Bisnupur Police ki CDO ni haiba CDO gi uniform set pa personnel khara amade setaba kharana gypsy amadi Angauba machu ki car amada laklaga masagi famung da tumliba miyu asibu faduna pukiba kamari lainana thamna pokpi gi khoisaunarba nupi amadi nupa kaya na thongnarakuna fakiba moirang them chinglemba Elias Kalu fabugi maram karigino football player ama oina amadi NGO gi office amagi gari thauduna imung manung pujari ba nha amabu fakiba thubada condition amata yaudana thadorakadabani haiduna ngasigi khudaki oiba lambi thingbagi khongjang sangsinkhibani hairi chawrak ngasi Ayuk pung mapan tarakpa duaida pungkhai amarom lambi thingba asina maram oraga ngase Manipur pumbada general strike chatharibana passenger puba gari chattabana lanai anaik deba karma amadi atai essential service ki yauna chatnariba gari singda chauna apanba pikhi tungda Moirang police ki OC laktuna ban tawriba miyoi singa wari sanarba matungda ASP gi office da miyoi khara wari sananaba haiduna wafum kharada wakhal taminabadagi ngahaki oina ban tawramba sing handoki Tungda fakiba kalu condition amata yaudana thadorakle hairi BJP gi double engine lengak na saklamba wasak ama fauba ngak pangamdaba amadi miyoibagi punsi lanthum law and order ngak pangamdrabra BJP lengak asi aikhoina para tambiba matam yaure haina
Manipur Pradesh Congress Committee ki MPCC ki President Oriba MLA Kaisa Megasandrona Fongdokre Wapam asi lebak sinba thungna mamang thagi September 15 dagi October 15 fawba pangthok liba both chor gadi chor signature campaign thauramda Fongdokhibani Kumbi Block Congress Committee amari Wangkhem Soba team ga puna khosamnaduna Kumbi Kendro gi manung channa leiba Kumbi Setubu Public Ground da pangthokhiba thauram aduda Manipur Pradesh Congress Committee MPCC ki President MLA Kaisa Megasandrona Nauna Indian National Congress INC da Nauna Yauraklaba Ithaidagi social activist Wangkhem Sobabu Taram Okhi Thoromasida MP YCC ki President W Anand ex MLA Singh Sanasam Bira Singh Y Surchandra L Radha Kishore Kumbi SC da intending candidate oina Thaurang Tauriba INC da Nauna Yauraklaba Wangkhem Soba Kumbi Block Congress Committee ki Vice President L Sarachandra amadi MPCC ki senior leader Kyasu Sarugyaki Kaisa Megasandrona Makhatana BJP lengakna election mamangda lauthok lamba scheme amata mafung fana yohan bangamdri Lamdamasigi miwe kyada zero account ta lupa lakh taramanga black money dagi puraklaga hapkani haikibadu ngasi hapa ngamlibra Lambi thong mai sing hiram khuding da sotharakpa India government na chahi khuding Bharat ki naha crore ani thabak pigini haikhiba adu ngasi piba ngamlabra Bharat ki naharol kaya ngasi di kangaw na dun leire asigumba democracy bu khongaw na ba ase kaya sidagi ngasi di kanana ba lairik laisu hairaba naha kaya university professor kaya legal practitioner kaya fawba yausilaktuna Manipur da ahongba mapurakna ba hona ba mathau tare habasi ngasi di khangnarak le haiki awabase Rahul Gandhi ji ne khangmadegi justice ki dama corruption ki dama democracy bo bulai oina sinaba democracy ki artha manghallak pasmayam sing Bharat ki संविधान kaitharakpa amasung undermine tawpa usilaktawa mayam asigumba mayam sing se thengnana bagi damakta Bharat Joro yatra Manipur dagi Maharashtra hoguna Bharat Joro niyai yatra ai koi khudima Jati ma khena bala itna nuksina kada bani Manipur sana leba amatani ai koi unity oina legi da bani haigi wakhalon da ngasi sangsal leba namphung sason gi leiga masi singa duna signature campaign crore manga tawre har kan election commission da thadori ai election commission se Modi na famu na traga lepu hai ba mata da dum tawguna leire duna ai koi masi justice ki da makta kengra na bagi konjana mani Wangkhem Sobana Manipur asi kaide haina lauzabagi wani manungdadi yamna chawna crack chatlabani aduna Manipur asi kange haragadi thamoi sengba kathokpa ngamba luchingba ama changi maramaduna lakadaba taramdoi suba Manipur Legislative Assembly election asida Kumbi Assembly constituency asidagisu thamoi sengba luchingba ma darkar tai haiki India ki city jalamana any part of the country as da free mukta wajai haidana India ki constitution da yamna mayek shena iyega ledi aduga India government asina India ki constitution ase salai bangam darabra India ki constitution ase salai bangam da bataragedi kari marugi makoina power ase sum paisala galei bana aduga Congress party dadi aina thajaba ase kari thajaba ge haba matamda variety and distribution of power na amakalai variety and distribution of power je Congress party da mami dai aduga atopa party dadi vertical distribution of power ki mami je yamna sauna ta aduna apai hoji maitei jing ase yamna aruba position amada leirabani Manipur ase kaide na laujabagi wani Manipur ase mari yamna sauna salabani Manipur kan ge haba targadi thamoi singba kathupa ngama lusingba se akhoi Manipur da thok darkar oena Coalition Against Drugs and Alcohol Kadana Nisagi Mayok ta Chatharakpa campaign gi sargam oina Manipur Khunaida Nisani piba saitheng singbu pakthok chauthokna wakhal khanthaminanaba nongwi oiba awareness program ama Mahila Samiti Langmaithet amasung Langmaithet Youth Development Association ga kusamnaduna Langmaithet Mayai Laikai Public Community Hall Thawal District ta pangthokre awareness program asigi thimna Nisana Khunaida piba saitheng amasung masibu thingbada miyam gi thodang haibasidani awareness program asigi presiding member sing oina President Kada Hizam Priyo Kumar, President Kada Thawal District Committee Athokpam Ongbi Bimola, Secretary Mahila Samiti Langmaithet Moirangthem Tomisna, Secretary Nongpok Laurembam Awang Laikai Merapaibi Laurembam Thambasna Amasung Khoirom Chaubi Secretary Nongpok Laurembam Makhalaikai Merapaibi Su Sargyaki, Resource Person Oina Vice President Kada Ningthaujam Dorena Nisana Sokhanba Kayagi Matangda Wafam Kaya Thamki, Thasigi Tarahumdoida Su Awareness Program Ama Wangoi Makhalaikai Community Hall Imphal West su Fangthoki awareness program adu kada
Khwai Yaifanupi Luf Wangoi Makhalaikai amasung Youth Welfare Association Wangoi ga puna khusamnaduna pangthokibani thoram aduda Hizam Priyo Kumar President kada Thaunauzam Ongbi Ibemcha President Khwai Yaifanupi Luf Wangoi Makhalaikai Maisnam Memcha President kada Imphal West District Committee amasung Thaunauzam Avinash Secretary Youth Welfare Association Wangoi na oiki aduga thoram adugi resource person sing oina Takhelambam gi Chandra Maitai Secretary General kada Thongdam Bina Devi Treasurer Manipur Angalwadi Mahila Organization amasung Ningthauzam Doren Vice President Kadana Oike Nungthildasu Lamjau Part 1 Development Association Lamjau Makhalaikai ga pukunna khusamnaduna Kaksing District ki manung chanalaiba Lamjau Makhalaikai da awareness program amasu pangthoki resource person sing oina Dipanjit Ningthauzam Secretary Organization United Committee Manipur UCM Ningthauzam Doren Vice President Kada Maisnam Manglembi Secretary Organization Apunba Manipur Kanba Imaluf Amkil amasung W. Sobabati Maitai Advisor Lamjau Part 1 Development Association Lamjau Makhalaikai na oiki Hauzik Paugi Markan aten break amatang lauzari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupa Marugidamak, CJ Eye Care Foundation the Pau Pobiro. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Shija Breast and Thyroid Clinic. Shija Hospitals now Breast Cancer Awareness Month asibu pangthokpa oina lakliba October gi tarik taraga humdoi dagi taraga nipan phawba loina na kunmari dagi kuntra mathoi phawba free breast and thyroid cancer screening camp pangthok jagadauri mammogram amadi mari leinaba investigation singda 20% concession loina na procedures da 15% concession gi khudong chaba pizari breast and thyroid kamari leinaba hakchangi nungaitaba leibiragadi khudong chaba asi lobi ho akupa marol gi damak Shija Hospitals da pau phawbiro Break matungda mayam mukahanna taramnok churi loina makhataba pau fizari Tamenglong District Pumba amade None District ki khul kharada Amar Falcon Faba Hat pa amadi lalo nitik to bathingle haina DC Tamenglong na order thokpa loina na chairak phangningai oi hairi Tamenglong DC Dr L Angsim Dangsawana thokpa cherola dugi matung inna Russia gi Siberia dagi pairaklaga Africa gi Somalia tana paikidaba uchek asi mahusa dagi October gi ani suba chayol dagi horaga November tha fawwa Laigani Hariba Matamasida Tamenglong District Laiba Kul Kudingmak ki Oina Yergan Yauna Saka Pada season of a Nongmai Sing Tingalak Naba Kangan Kre, Order Se Tamenglong District Kalonaba, None District ki Kul Karadasu, Chenagani, Kanagomba Amatana Uchegasi Faba Hat Pamadilla Lon Bayaroi, Masi Wildlife Protection Act 1972 gi Section 50 Amadi 51 gi Makada Sairak Fangningai Oi. Miyam da Miram dagi Parakpa Kunza Singna Akui Puina Harga Kangnaba Uchek Asi Harpi Danaba Amadi Nungaina Changzafom Ohenanaba Honasi Haina Apil Torakli. International Book of Record Chanbagi Inspiring Human Award Pirakraba Case Tokyo Bo Lining Laishon Thoramamaka Loinana Irabo Trust Imphal gi Advisor NG Nongyaina Taram Okre Thoramasida NG Nongyaina Case Tokyo na Mamal Thidana Mantikna Dana Kathokpa amasung Moral Ethics ka loinana miyam gi thabak tawbage Mahak National Award amasung International Award taraga taret lom fangkre Mahaki Wak asi role model amani awardee singsigi akhanaba state na Service Protection PC Amaromda Merger Agreement 1949 namaram oiduna 1949 to 2025 ngasi fawba chei humputara mangarom India amasung Manipur gi lalhoba singa armed conflict thokle hauzik fawba political solution tawba ngamdana leire lengak lon gi khulai paiba Iho wari sanaduna political solution porakadabani matam chana waroshin puraktabana mishi mina mikaf mirau kol mihat mipung kangkhong chaiba menkhatpada waragadaba mang tak pathokani maramasina wari sanabagi khudingmakna yanabgadaba fibam semgatuna armed conflict asi thuna waroshin purakse Khunagi thabak tawriba awardee singisu political solution asida thaudang lei hauzik fawba unlawful activities prevention 1976
की मखादा मणिपुर की खुलाई पाइबा लालहौलुप निपान लोम भारत सरकार ना आईन यादब लुफ्नी हाइना लौथोकली हाइरी District Health Society Thobal amadi National Program for Health Care of the Elderly Thobal gi mideng makhada Ayushman Arogya Mandir Sub Health Center Thobal Khunau na sinduna International Day of Older Person gi thauram ngase Thobal Khunau da leiba AAM Sub Health Center da pangthokre tharamadu da Thobal Khunau AAM SACSC gi Community Health Officer Tongbram Bijaya amade Thobal District Nodal Officer NPPC National Program for Palliative Care Officer Dr. Seriogi team na UPSC Faudel gi medical team ga loina duna mafum adugi ahal oiraba kayada NCD screening tauke amadi ahal oiraba singna karamna exercise tawgadage haibagi matangda physiotherapist singna su takveke pulna ahan oiraba myoi kuntra rom de su achamba khudol tamki Institution of Engineers India Manipur State Center na ngarang World Standards Day Thauram Government Polytechnic Campus Tagel Dalaiba State Center Sigi Seminar Hall the Pangthokre Thauram asida Soibam Tampa L Swamikanta amasung Dr. Sobhas Chandra Thokchom su sarugyaki Women Football Chhattisgarh gi Narenpur da sathariba Senior Women Football Championship ki final da ngasi kulhumdoirak champion oiraba Manipur gi team ga West Bengal gi team ga sanargani final match asi Ramkrishna Mission gi Ashram ground da nungthil pung ahum da sanagani ningsingba yawadi National Women Football Championship ta Manipur kungo humdoirak champion oibangam khre Manipur ga lamba oigadoriba West Bengal na 1991 1992 amadi 1996 1997 da champion oiduna anirak champion oibagi record lairi India ki nupi ki football puwari da Manipur ki khwaidagi naknaba lamba West Bengal na oire championship asigi semi final Manipur na Tamil Nadu bo goal mari sinu da thoiduna final sanglakhibani loislakpada haujuk fawbagi maroiba paw amukka hanna pijari tongan balal hobu singi general strike sathari Dengue ki case kaya hangalaglabasu mari lainaba department na lokhatam thopa thabak sing lokhatabadagi miyoi kaya penadre amadi NPP Manipur ki fact finding committee ki chairman MLA Khuraijam Lokena Silongi red land laiba Manipur Bhavan Rajbari ki fibam yengsin kre Hauzu Fabu ke Manipuri Pau matang sa lojore medeng tabiri bapuna makwa makahanak kurumjore